ꯐꯣꯡꯅ ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯁꯤꯡꯕ ꯃꯤꯑꯣꯏꯒꯤ ꯊꯧꯑꯣꯡ ꯅꯠꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯄꯥꯡꯗꯕ ꯃꯤꯇꯝꯕꯥꯜ ꯑꯃꯒꯤ ꯊꯧꯑꯣꯡ ꯉꯥꯛꯇꯅꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯁꯦꯜ ꯏ ꯃꯁꯦꯜꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯐꯣꯡꯅ ꯅꯠꯇ꯭ꯔꯒꯅ ꯂꯣꯟꯅ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕ ꯑꯁꯤꯅ ꯑꯀꯜ ꯑꯔꯤꯟ ꯁꯤꯡꯅꯕ ꯁꯛꯄ ꯇꯥꯔꯒꯗꯤ ꯆꯝꯅ ꯍꯤꯡꯖꯔꯤꯕ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯅꯣꯡꯃꯒꯤ ꯁꯨꯖ ꯅꯣꯝꯖꯔꯒ ꯇꯥꯜꯂꯒ ꯆꯥꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯄꯨꯟꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯃꯁꯨ ꯂꯩꯃꯤꯟꯅꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯈꯪꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯑꯁꯣꯏ ꯑꯔꯥꯟꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯅꯕ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯅꯒꯨꯝꯁꯤ ꯑꯩꯅ ꯃꯍꯦꯜꯂꯤ ꯑꯩꯅ ꯄꯋꯥꯔ ꯍꯦꯟꯅ ꯄꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯗꯅ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯗꯕꯤꯗ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯅꯕ ꯇꯥꯔꯒꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯒꯗꯣꯏꯅꯣ ꯅꯠꯇ꯭ꯔꯒꯅ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯝꯕ ꯑꯐꯕ ꯋꯥꯈꯜ ꯐꯥꯎꯔꯛꯀꯅꯤ ꯍꯧꯖꯤꯛ ꯂꯩꯃꯤꯟꯅꯔꯤꯕ ꯏꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯏ ꯃꯁꯦꯜ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛꯇꯪ ꯂꯩꯃꯤꯟꯅꯁꯤ ꯀꯩꯗꯧꯕꯒꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯂꯩ ꯂꯩꯇ ꯇꯥꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯕꯅ ꯐꯠꯇꯕ꯭ꯔꯥ ꯉꯔꯥꯡ ꯅꯍꯥꯟ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯀꯤꯕ ꯌꯥꯅ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏꯐ ꯑꯦꯇꯦꯝ ꯇꯧꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤ ꯄꯨꯝꯅꯃꯛ ꯅꯤꯟꯗꯥ ꯇꯧꯖꯩ ꯅꯨꯡꯉꯥꯏꯖꯗꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯔꯨ ꯑꯣꯏꯅ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯔꯤꯕ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯁꯂꯥꯝ ꯙꯔꯃ ꯑꯁꯤꯕꯨ ꯐꯣꯂꯣ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯑꯃꯗꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯄꯩꯁా ꯇꯥꯟꯕꯒꯤ ꯂꯝꯕꯤꯅꯤ ꯍꯥꯏꯗꯨꯅ ꯏꯔꯩꯆꯥꯁꯤꯡ ꯑꯁꯤ ꯃꯨꯠꯅꯅꯕ ꯊꯧꯑꯣꯡ ꯀꯌా ꯆꯠꯊꯔꯛꯂꯤꯕ ꯗ꯭ꯔꯒꯀꯤ ꯀꯔꯕꯥꯔ ꯇꯧꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯑꯥꯄꯤꯜ ꯑꯃꯈꯛꯇꯪ ꯇꯧꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯗꯣꯝꯅ ꯏꯁꯂꯥꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯒ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯤꯇꯩ ꯄꯥꯉꯜꯁꯤꯡ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯅꯅꯕ ꯑꯃꯗꯤ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯔꯛꯏꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯑꯗꯣꯝꯅ ꯆꯠꯊꯔꯤꯕ ꯃꯔꯝ ꯆꯥꯗ꯭ꯔꯕ ꯍꯔꯥꯝꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯎꯁꯤꯠ ꯊꯑꯣꯏꯅꯗꯕ ꯑꯃꯗꯤ ꯅꯨꯡꯁꯤꯅꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯄꯣꯛꯍꯜꯂꯤ ꯑꯗꯣꯝꯅ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯔꯒ ꯏꯁꯂꯥꯝꯒꯤ ꯃꯤꯡ ꯊꯣꯟꯖꯜꯂꯒ ꯇꯧꯔꯣꯏꯗꯕ ꯇꯧꯍꯩꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯊꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯍꯨꯠ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯕꯦꯟꯗꯔ ꯑꯣꯏꯅ ꯍꯥꯡꯕꯤꯔꯣ ꯕꯦꯟꯗꯔꯁꯤ ꯌꯥꯝ ꯚꯥꯁ ꯑꯣꯏꯅ ꯍꯥꯡꯕꯤꯔꯣ ꯃꯩꯇꯩ ꯄꯥꯡꯈꯜꯒꯤ ꯃꯤꯡ ꯊꯣꯜꯂꯒ ꯃꯩꯇꯩ ꯄꯥꯡꯈꯜ ꯀꯝꯃꯨꯅꯤꯇꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯒ ꯀꯔꯝꯕ ꯙꯔꯃ ꯆꯠꯂꯤꯒꯦ ꯍꯥꯏꯗꯅ ꯈꯪꯗꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤ ꯍꯥꯏꯗꯅ ꯏꯁꯂꯥꯝꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤꯒꯤ ꯕꯗꯅꯥꯝ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯈꯛꯇꯪ ꯇꯧꯖꯒꯦ ꯑꯗꯣꯝꯅ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯄꯩꯁꯥ ꯄꯥꯏꯅꯅꯕ ꯑꯃꯗꯤ ꯏꯆꯥ ꯏꯁꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯑꯗꯨꯁꯨ ꯍꯔꯥꯝꯅꯤ ꯑꯗꯨ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯂꯝꯗꯝ ꯑꯁꯤꯗꯗꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗꯗꯤ ꯌꯨ ꯑꯁꯦ ꯂꯤꯒꯦꯂꯥꯏꯁ ꯇꯧꯈ꯭ꯔꯕꯅꯤ ꯃꯁꯤ ꯑꯊꯤꯡꯕ ꯀꯔꯤ ꯑꯃ ꯐꯥꯎꯕ ꯂꯩꯇ꯭ꯔꯦꯕ ꯑꯗꯨꯅ ꯌꯨꯒꯤ ꯁꯣꯞ ꯑꯃ ꯌꯨꯒꯤ ꯑꯆꯧꯕ ꯁꯣꯞ ꯑꯃ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯂꯥꯏꯁꯦꯟꯁ ꯄꯥꯏꯕꯤꯔꯣ ꯑꯗꯨꯒ ꯌꯨ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯍꯣꯡꯅ ꯌꯣꯟꯕꯤꯔꯣ ꯃꯁꯤꯁꯨ ꯍꯔꯥꯝꯒꯤ ꯊꯕꯛꯅꯤꯀꯣ ꯑꯗꯨ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯂꯝꯗꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔꯤꯕ ꯌꯨ ꯑꯁꯤ ꯑꯣꯏꯅ ꯐꯣꯡꯅ ꯌꯣꯟꯕꯤꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯐꯣꯡꯅ ꯌꯨ ꯑꯁꯤ ꯌꯣꯟꯕꯤꯔꯣ ꯑꯗꯨꯒ ꯄꯩꯁా ꯄꯥꯏꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯏꯆꯥ ꯏꯁꯨ ꯊꯥꯛꯅꯅꯕ ꯍꯣꯠꯅꯕꯤꯔꯣ ꯏꯁꯂꯥꯝꯒꯤ ꯃꯤꯡ ꯊꯣꯟꯖꯜꯂꯒ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯗ꯭ꯔꯒ ꯌꯣꯜꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯍꯝꯕꯜꯂꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯣꯝꯅ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯏꯆꯥ ꯏꯁꯨ ꯊꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯌꯣꯜꯂꯒ ꯑꯩꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯂꯦꯞꯅꯕ ꯍꯣꯠꯅꯔꯤꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯍꯔꯥꯝꯅꯤ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡ ꯑꯁꯤꯗꯗꯤ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯃꯆꯥ ꯃꯁꯨ ꯍꯥꯠꯂꯨ ꯍꯥꯏꯕ ꯂꯩꯇꯦ ꯅꯈꯣꯏꯅ ꯆꯠꯂꯤꯕ ꯙꯔꯃꯗꯨꯗꯤ ꯏꯁꯂꯥꯝꯒꯤ ꯃꯅꯨꯡꯗꯁꯨ ꯌꯥꯎꯗꯦ ꯀꯔꯝꯕ ꯙꯔꯃ ꯆꯠꯂꯤꯒꯦ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯔꯥꯝꯒꯤ ꯊꯕꯛꯇ ꯍꯔꯥꯝꯒꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯤꯕꯅꯤꯅ ꯍꯔꯥꯝ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯂꯝꯗꯝ ꯑꯁꯤꯗ ꯂꯤꯒꯦꯂꯥꯏꯁ ꯇꯧꯔꯤꯕ ꯌꯨ ꯑꯣꯏꯅ ꯌꯣꯟꯕꯤꯔꯣ ꯑꯗꯨꯒ ꯑꯣꯄꯦꯟꯗ ꯍꯦꯛꯇ ꯍꯔꯥꯝꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯑꯗꯨꯒ
drug yolaga isil inaw singna Islam gi ming thonjan bado adu thonbi gano na khoi gi ming do tongan ba ama oina thonbiro aikoi na khoi khara leiba sina Islam gi manung asida leiriba yamna peaceful oina leiriba normal life ta samjani hingjari ba aikoi gi punsida ikai ba amadi awa ana kaya ama nang be yawe maram masina drug yon biri ba isil inaw sing haram sabiri ba isil inaw sing na haram gi thabak asi topiyo yadrabanina lamdam asida legalize tawriba kanglaipak ki mipung khuding makna accept tawraba yaraba yu oina yonbiro yu gi shop asoba hangbiro aduga paisa tanbagi lambi du satharo haiba silinaw singda humbly hanna request tawjari ko thank you